Lambi da accident ama Thokpa Matam Da Khudak ki Oiba Kari Khongthang Loukhatkani HAIBA EIKHOI PUNNA KHANGMINNABA YAMNAMAK MATHOU TAI HAINA IMPHAL West District ki ADC ke JADUMANI na PHONGDOKKHRE Wafam asi Kangla ki Western Gate pangthokpa kuntra taruk suba National Road Safety Month ke saruk ama oina kanglon chumna gari thauba singda pukning thogat poina helmet khutsinabage thoramda mahakna phongdokhibani IMPHAL West District Administration na district asiki SP Traffic DTO ZEO CMO amade NYK ga khutsamnaraga pangthokpa thoram aduda road safety ke chatna kanglon ngakna chatnaba miyamda paujel biba rally amaso DCTH Kiran Kumar na lamthakhe Sarak Suraksha Jivan Raksa HAIBA team da pangthokliba road safety month asigi manung channa kanglon ngakna gari thauba singda khudol pot biba amade awareness program pangthokliba asigi matangda IMPHAL West District ki ADC ke JADUMANI na hai tha ama chupna chathagadaba National Road Safety Month ke saruk ama huina ngasi district administration na road safety ki matangda miyamda hena khanghanabage pandamda rally asi pangthokpaga loinana kanglon chumna gari thauriba singda khudol piduna pukning thogatpani tha ama chupna chathagadaba thoram asida miyamda awareness piba hit and run case sing paikhatpa quiz competition district level painting competition amade document suna gari thobra haibadu check tawba yauna tongan ba thoram kaya pangthokli gari thoriba singna gari thobage chatna kanglo ningthina khanglaga gari thobiyo karigumba accident thoklabadi aikhoi kari togani kanagi mateng logani kanada wakatkani haibana chingba sing ase khangbagi tangai fadaba lai haina ke JADUMANI na makhatana phongdokhi public ta awareness training bagi dilama kanag permission mana accident ki tawr matamda ki karai da complaint tawni hospital joinu da kanada han complaint tawni kanada meeting logani dilama ki graduation get sida kenya samna ka kare video clip public ta screen bagi kamita adu bagi puna maku satu jadi bah jadi manusia bikinna awareness juga sudah bikinna yang jadi menurutnya public sini buat si automatik kena kecilnya tensi kok nabi temukan rules yang direka itu sehingga accident anwan yang amat sulit yang kita juga luina luina sudah begini